Ngasi nungdaran phongkiba kangleipa ki meragi pause degi maru oiba pau khora gangajaraga miyamda khudol tamjige Jiribamgi morbung maitei khulda kuki singna kapsilakiba bom mahum hauzik phawba mari leinaba singna lokhatpiduna leirei Jiribamgi nungsa maisa sida pokhaira kadra kinabadegi khunja singna bom bartinda ising haplaga tinglaga thamlei tha asigi hauki batang taraga marida Jiribamgi morbung maitai khulda state force amasung CRPF ki apamba timda kuki merten singla darakibada kapsilapho oigane chingnaba bom mahum ngasi phawba lokhat palaktabadegi Jiribamda nungsa kana sarakpadagi bom sing adu pokhaira kadra haina akiba pokpadagi isingda tingduna thamlei thaudo asigi matangda khunja singna pause asida phongdorakpagi matung inna tha asigi tang taraga maita kuki merten singla darakhiba duda kapchilapho oigane chingnaba bom mahum morbong maitai khulgi khunja singa tha asimaki tang taraga tarukta makhoigi yumgi hingkolda chibagi thabak chacharakpada thengnarakibane bom ahum adugi manungdi amadi pokhaikraba bom nei aduga ani de pokhaidribane bom lairam lekhangbadagi mari leinaba singda hanna pau pirabasu ngasi phawba lokhotpa lakpidabadagi hauji Jiribamda ka haina sarakpadagi bom sing adu pokhairagadra haina akiba phawbadagi baltida ising hablaga tengduna ngasi phawba thamle hairei micham miyam marakta bom kuina thamba habase khudong thuningai oibana athubada pokhaidriba bom ani asi bom expert ki amadi police ki miyoi sing lakna lokthokpiyo haina khunja singna mari leinaba singi pungning singsilakli Chief Minister M. Birena Defense Minister Rajnath Amadi Nitinga Kari Unadin Warisana Kray Mamang Saigi May Ahumdagi Holduna Lamda Mashida Togliba Kanglup Anigi Miyoi Chanigi Matakta Si Hibagalonina Miyoi Lising Humpuena Mayumakay Maitadoki Badagi Hausi Tunga Tungamba Leaf Campsing na Sangda Pamlauduna Awaba Punsi Amadalaire Manipur Toliva Lana Siloshinaba Si M. Birena PM Modi Amuta Unazage Habada Pangdana Laki Adubu New Delhi da hayang pangtokkodariba nitin ayos ki tharam amade CM Cambrek ki mifam yawnaba nga nungthil pung ama makhai taba matamda Delhi ki dama Imphal thadokiba Chief Minister M. Birenga si Union Defense Minister Rajnath Singha amade Union Minister of Road Transport and Highway Nitinga Kari Unaduna Manipur ki matangda hiram kiyada khanakre haire Chief Minister M. Birenga Union Minister ani unakiba duda kari karamba wafam sing khanakibage haiba chap chaba khangba ngamdrabasu Hauji lamda masida thokliba irang amadi state asigi department ki matangda wa khanaramba yai haina thajanare nakal amramda hauji phawagi oinadi Chief Minister M. Birena Prime Minister Narendra Modi unabagi matam logdri haire ngasi numida Union Home Minister Amit Shah unaraba yai haire Cheraksta BJP ki luchingba amasu oiriba Lok Sabha ki MP Amit Prataga su ngasi Chief Minister Birenga unakre haire AR ga loutunaduna Borobektra subdivision dagi maitai sing takthokhinaba hotnarabra habagi chingnaba leirei folks haukiba July 13 gi numida waram pung 3 makharom taba matamda Jiribam district ki Borobektra subdivision gi Borobektra police station dagi meter songa rom tamak lapa mafamda leiba hagruzam maniton kauba miyoi amagi yumtumna maitumna thabagi thaudo asi Federation of Civil Society Organization Folks Manipur na hakchina lawi Lonina Tawong asi Borobektra subdivision na leiba maitei sing mafam asida deploy tawriba Assam riffles ka loutunaduna sathaba thawong amara habagi chingnaba phawi haina Force ki Secretary Information and Public Relations ki thawpuriba Nilis Mangana press ta thadoropa chero aman hairi chero asin hai subdivision amagi police station dagi sumnatagi meter songa khaktama lapa aduga Assam riffles na su ROP chaliba mafam amada adusu numitarakpada ngairingai matamda yum amamaina tumna tharamba haibase maitai khaktada atamna chathaba thawong amani haibadabagi maram leite thaudo asida chenaba miyoi singa thuba matamda phadna chap chaba logi action lokhakadabani karigumba district police amadi sub divisional police na political person na maram oraga mara leiba sing pharabasu huran lana thadokiba tarabadi banduda tholakpa aphaphadagi thodam khudima district police na pugadabani hairi zero asin hai mafam asida deploy tawriba Assam riffles sing Lautukna state force sing matik chana deploy tawgina mafam asida amung hana lanjina khraba miyam khunda laita hanaba district administration na thaba paithatpigedabani yamna ngalingaida Borobektra subdivision na maitege yum kaya maithagi wasing ase Central Armed Police Forcing manakna nga leiba mafam singna thokiba ngaktane sathalaiba crime sing ase paramilitary forcing laina tawba maram na makoy yaung na lautunaduna subdivision asida maitei leiba gamdana ba honarabra natraga security ki ahoba leibra habigi achawa wahang amani hairi Assam ki Bhopal Hills khuthona bada sikhiba marmasa ahum ki asibaksa mokta adum thamnaba korna order tawkhrei tha asigi taraga tareta Assam ki Lakhipur police station gi Bhopal Hills Assam police ka khuthona bagi thodokta
ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯔꯃꯆꯥ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯁꯤ ꯐꯥꯎꯕ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯛꯇ ꯊꯝꯅꯕ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯀꯖ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯈꯨꯊꯣꯛꯅꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯂꯨꯡꯉꯥꯋꯤ ꯎꯃꯥꯔ ꯆꯍꯤ 22, ꯂꯝꯄꯤꯡ ꯀꯨꯃꯥꯔ ꯆꯍꯤ 32 ꯑꯃꯗꯤ ꯖꯥꯖꯨꯋꯥ ꯂꯥꯔꯅꯤꯡꯁꯥꯡ ꯆꯍꯤ 38ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯍꯤꯌꯥꯔꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯖꯁꯇꯤꯁ ꯀꯥꯔꯌꯥꯟ ꯔꯥꯏꯁꯨꯔꯥꯅ ꯑꯃꯗꯤ ꯁꯧꯃꯤꯇ꯭ꯔ ꯁꯥꯏꯀꯦꯔꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯂꯨꯋꯥꯜꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯔ ꯅꯍꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯁꯥꯝ ꯄꯨꯂꯤꯁꯇꯒꯤ ꯂꯧꯈꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯊꯪ ꯍꯤꯌꯥꯔꯤꯡ ꯐꯥꯎꯕ ꯁꯤꯜ ꯇꯧꯗꯨꯅ ꯊꯝꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯍꯤꯌꯥꯔꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯍꯥ ꯑꯍꯨꯝ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 13ꯇ ꯒꯪꯒꯥꯒꯔ ꯄꯥꯏꯞ 5 ꯀ꯭ꯔꯤꯁꯅꯄꯨꯔ ꯔꯣꯗꯇꯒꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯆꯨꯗꯥꯔꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯐꯝ ꯑꯃꯗ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯆꯠꯊꯗꯨꯅ ꯍꯥꯠꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯗꯨ ꯑꯁꯥꯝꯗꯒꯤ ꯅꯠꯇꯕ ꯗꯣꯛꯇꯔꯁꯤꯡꯅ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯅꯤꯌꯔ ꯂꯣꯌꯔ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯣꯔꯒꯇ ꯊꯝꯅꯕ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯗꯨꯁꯨ ꯁꯤꯜ ꯇꯧꯗꯨꯅ ꯊꯝꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯏꯟꯗ꯭ꯔꯖꯤꯠꯄꯨ ꯗ꯭ꯔꯒꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯔꯥꯜ ꯁꯤꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜ ꯍꯧꯔꯨꯞ ꯀꯦ.ꯁꯤ.ꯄꯤ.ꯑꯦꯝ.ꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯗꯣꯔꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯍꯥꯄꯝ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯐꯝꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤꯕ ꯑꯃꯗꯤ ꯗ꯭ꯔꯒꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯅꯍꯥꯔꯨꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯃꯥ ꯑꯃꯅ ꯑꯦꯛꯁ-ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯍꯥꯄꯝ ꯏꯟꯗ꯭ꯔꯖꯤꯠꯇ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥ ꯀꯥꯕ ꯅꯤꯁꯥ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯦ.ꯁꯤ.ꯄꯤ.ꯑꯦꯝ.ꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯄꯤꯌꯨ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯦ.ꯁꯤ.ꯄꯤ.ꯑꯦꯝ.ꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕ ꯄꯣꯁꯠ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯤ ꯍꯥꯟꯅꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯕꯨ ꯄꯥꯔꯇꯤꯗ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯊꯣꯛꯇ ꯃꯁꯥꯒꯤ ꯑꯣꯏꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯐꯣꯡꯗꯣꯛꯅꯕ ꯑꯃꯗꯤ ꯆꯨꯝꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯁꯨꯏꯠ ꯑꯦꯖ ꯁꯥꯏꯠ ꯑꯣꯔꯗꯔ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯔꯤꯁꯤꯄ꯭ꯔꯤꯌꯥꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁꯥꯕ ꯇꯣꯝꯗꯣꯝꯁꯅꯥꯒꯤ ꯌꯨꯝ ꯁꯪꯒꯥꯈ꯭ꯔꯦ꯫ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯨꯝ ꯆꯥꯝꯃ ꯁꯥꯒꯅꯤ꯫ ꯔꯤꯁꯤꯄ꯭ꯔꯤꯌꯥ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯤꯁ ꯔꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁꯥꯕ ꯇꯣꯝꯗꯣꯝꯁꯅꯥ ꯅꯨꯡꯁꯥꯕꯒꯤ ꯌꯨꯝ ꯉꯁꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛꯄꯥꯠ ꯄꯨꯖꯥꯔꯤ ꯆꯤꯊꯦꯛꯇ ꯂꯩꯕ ꯇꯣꯝꯗꯣꯝꯁꯅꯥ ꯅꯨꯡꯁꯥꯕꯒꯤ ꯉꯁꯤ ꯁꯪꯒꯥꯈꯤꯕ ꯌꯨꯝ ꯑꯗꯨ ꯄꯤꯄꯜꯁ ꯍꯥꯎꯁ ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ꯫ ꯔꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯗꯤ ꯂꯥꯟꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯆꯥꯝꯃ ꯁꯥꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯕꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯌꯨꯝ ꯇꯣꯝꯗꯣꯝꯁꯅꯥ ꯅꯨꯡꯁꯥꯕꯒꯤ ꯌꯨꯝ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯕ ꯂꯣꯏꯔꯕ ꯌꯨꯝꯅꯤ꯫ ꯉꯁꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯥꯏ-ꯇꯦꯛ ꯒ꯭ꯔꯨꯞꯀꯤ ꯆꯦꯌꯔꯃꯦꯟ ꯎꯗꯤꯁ꯭ꯌ ꯗꯥꯛꯇꯔ ꯇꯤꯇꯨꯄꯥꯇꯤ ꯄꯅꯤꯒ꯭ꯔꯥꯍꯤꯅ ꯑꯊꯣꯏꯕ ꯃꯤꯡꯊꯨꯟ, ꯇꯣꯝꯗꯣꯝꯁꯅꯥ ꯅꯨꯡꯁꯥꯕꯅ ꯊꯧꯔꯝ ꯃꯄꯨ, ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯕ꯭ꯂꯤꯎ ꯖꯤꯕꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯡꯊꯨꯡ ꯑꯣꯏꯅ ꯑꯗꯨꯒ ꯔꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯏꯁꯄꯤꯁꯦꯜ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯍꯥꯏ ꯃꯍꯥꯛꯅ ꯑꯣꯖꯥ ꯍꯥꯏꯅ ꯃꯤꯡꯒꯧꯖꯕ ꯇꯣꯝꯗꯣꯝꯁꯅꯥ ꯅꯨꯡꯁꯥꯕꯅ ꯅꯣꯡ ꯆꯨꯕ ꯑꯄꯤꯛꯄ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯕ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯣꯖꯥ ꯇꯣꯝꯗꯣꯝꯁꯅꯥꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤꯁꯨ ꯌꯥꯎꯅ ꯌꯨꯝ ꯆꯥꯝꯃ ꯁꯥꯅꯕ ꯃꯍꯥꯛꯅ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒ ꯂꯣꯏꯅꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯆꯥꯝꯃ ꯁꯥꯅꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ ꯏꯊꯥꯏꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯤꯡ ꯑꯣꯏꯔꯝꯕ ꯈꯣꯏꯔꯣꯝ ꯃꯩꯔꯥꯕꯒꯤ ꯂꯩꯍꯧꯔꯤꯕ ꯑꯄꯤꯛꯄ ꯃꯆꯥ ꯑꯃꯁꯨꯡ ꯂꯣꯏꯅꯕꯤꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯇꯧꯖꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯄꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ꯫ ꯑꯩꯍꯥꯛ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯄꯅꯤ, ꯃꯩꯇꯩ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯤꯈꯤꯒꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯔꯤꯁꯤꯄ꯭ꯔꯤꯌꯥꯅ ꯂꯦꯞꯀꯅꯤ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯠꯇꯗꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫
ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯒꯦꯁ ꯑꯣꯏꯈꯤꯕ ꯗꯣꯛꯇꯔ ꯇꯤꯔꯨꯄꯇꯤ ꯄꯅꯤꯒꯍꯔꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯃꯍꯥꯛ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ꯫ ꯇꯣꯟꯗꯣꯟꯁꯅ ꯅꯨꯡꯁꯥꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯄꯒꯤꯗꯃꯛ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯤꯌꯥꯝꯅ ꯅꯧꯅ ꯁꯥꯕ ꯌꯨꯝ ꯑꯁꯤꯒꯤ ꯁꯪꯒꯥꯕꯗ ꯃꯤꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯄꯨꯝꯅꯃꯛ ꯔꯤꯁꯤꯄꯤꯌꯥꯅ ꯏꯊꯥꯏꯗ ꯌꯨꯝ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯀꯠꯊꯣꯛꯂꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯕꯨ ꯁꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯌꯥꯎꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯁꯤꯡꯕꯨ ꯂꯩꯉꯥꯝꯐꯤ ꯑꯃꯃꯝ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫